ꯍꯥꯡꯉꯤ ꯀꯦꯞꯇꯨꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ 35 ꯑꯃꯈꯛꯅ ꯌꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯥꯝꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯐꯝꯕ ꯃꯇꯝꯗ ꯄꯨꯟꯅ ꯍꯥꯏꯃꯤꯟꯅꯕ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯏꯃꯥꯏꯒꯤ ꯃꯦꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯔ ꯑꯝꯇ ꯇꯧꯃꯤꯟꯅꯁꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯩ ꯑꯆꯧ ꯑꯆꯧꯕ CSO ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯝꯇꯪ ꯂꯧꯃꯤꯟꯅꯁꯦꯕ ꯁꯤꯅꯦꯕ ꯌꯥꯝ ꯃꯦꯟ ꯄꯣꯏꯟꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯗꯥꯡꯁꯦ ꯍꯟꯗꯛꯇꯤ ꯃꯣꯏ ꯆꯞ ꯆꯥꯅ ꯂꯧꯍꯧꯅꯕ ꯐꯤꯔꯦꯞ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯡꯖꯟꯃꯤꯟꯅꯧꯁꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯇꯧꯕꯤꯔꯛꯄꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯃꯨꯛꯇꯪꯗꯤ ꯂꯦ ꯇꯥꯕ ꯄꯨꯟꯁꯤ ꯍꯣꯏ MP ꯑꯅꯤꯒꯤꯗꯤ ꯃꯣꯏ ꯃꯊꯧ ꯇꯧꯔꯦ ꯃꯣꯏꯒꯤ ꯄꯣꯠꯇꯨꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯑꯅꯤꯗꯨꯅ ꯃꯔꯣꯟ ꯈꯔ ꯉꯥꯡꯕꯤꯕꯗꯣ ꯑꯩꯈꯣꯏ ꯄꯦꯜꯂꯦꯕ ꯃꯔꯝꯗꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯄꯥꯟꯈꯤꯕ MP ꯗꯨꯅꯗꯤ ꯃꯟꯗꯤꯔ ꯋꯥꯏꯁꯤꯗ ꯂꯩꯌꯦꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯇ ꯐꯣꯡꯗꯣꯛꯇꯦꯕ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯃꯩ ꯇꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯁꯤꯗꯕꯨ ꯍꯥꯏꯗꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯥꯈꯤꯕ ꯑꯍꯨꯝ ꯀꯥꯈꯤꯕꯗ ꯑꯅꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯌꯥꯝ ꯊꯥꯒꯠꯆꯩ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯅ ꯁꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯒꯗꯕ ꯃꯣꯏ 10ꯗꯨꯒꯤꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯈꯪꯗꯦ ꯑꯣꯄꯣꯖꯤꯁꯟꯗ ꯐꯝꯕ ꯐꯝꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯈꯪꯉꯦ ꯑꯗꯨꯅ ꯐꯝꯃꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯃꯨꯛꯇꯪ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕꯁꯦ ꯀꯣꯔ ꯏꯁꯨꯅ ꯅꯣꯏ ꯗꯤꯁꯀꯁꯟꯗ ꯀꯩꯗ ꯑꯗꯨꯗꯒꯤ ꯅꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯥꯎꯅ ꯂꯩꯕꯗꯣ ꯅꯣꯏ ꯃꯁꯦ ꯂꯥꯎꯅꯕ ꯅꯠꯇꯕ ꯑꯗꯨꯗꯒꯤ ꯗꯤꯁꯥꯏड ꯇꯧꯔꯒ ꯀꯣꯔ ꯏꯁꯨꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔ ꯏꯁꯨꯁꯦ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯟ ꯑꯃ ꯂꯧꯔꯒ ꯁꯦꯟꯇꯔꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯣꯏꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯄꯤꯔꯒ ꯃꯗꯨꯒꯤ ꯄꯨꯝꯅꯃꯛꯇꯣ ꯁꯦꯟꯇꯔꯗ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯔꯒꯁꯨ ꯅꯣꯏꯅꯗꯤ ꯁꯥꯎꯔꯛꯀꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅ ꯃꯐꯝꯗ ꯆꯠꯂꯒ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯤ ꯇꯧꯕ ꯌꯥꯝ ꯐꯩ ꯏꯅꯣꯁꯤꯌꯦꯁꯟ ꯇꯧꯕ ꯌꯥꯝ ꯐꯩ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯃꯔꯤ ꯆꯠꯄ ꯌꯥꯗꯦ ꯐꯝꯃꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯉꯥꯛꯑꯒ ꯁꯦꯀꯨꯔꯤꯇꯤ ꯉꯥꯛꯑꯒ ꯐꯝꯃꯤꯕꯗꯣ ꯃꯥꯏꯀꯩ ꯃꯔꯤ ꯂꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯀꯥꯎꯕꯤꯒꯅꯣꯕ ꯑꯩꯈꯣꯏꯒꯤ ꯁꯃꯨ ꯃꯈꯣꯡꯒꯤ ꯁꯔꯀꯥꯔ ꯑꯣꯏꯕꯤꯒꯅꯣꯕ ꯃꯅꯤꯄꯨꯔ ꯄꯨꯟꯕꯒꯤ ꯁꯔꯀꯥꯔ ꯑꯣꯏꯕꯤꯌꯣꯕ ꯑꯣꯄꯣꯖꯤꯁꯟꯁꯨ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯄꯨꯟꯕꯒꯤ ꯑꯣꯏꯕꯤꯌꯣꯕ ꯁ꯭ꯋꯥꯏ ꯃꯇꯦꯛꯇꯗ ꯂꯩꯕꯤꯒꯅꯣꯕ ꯑꯄꯨꯟꯕꯒꯤ ꯊꯕꯛ ꯇꯧꯕꯤꯌꯣꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯔꯤꯀ꯭ꯋꯦꯁꯁꯤꯅꯤ ꯍꯟꯗꯛꯁꯨ ꯈꯨꯠ ꯄꯥꯏꯔ ꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯉꯧꯕ ꯁꯦꯠꯂ ꯂꯥꯛꯏꯕꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯆꯠꯂꯨꯔꯒ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯉꯕꯅꯤ ꯐꯝꯃꯤꯕ ꯁꯔꯀꯥꯔꯗ ꯐꯝꯃꯤꯕ ꯅꯣꯏꯅꯁꯨ ꯈꯔ ꯈꯪꯕꯤꯔꯣ ꯑꯗꯨꯅ ꯁꯨꯒꯨꯝꯕ ꯌꯥꯝ ꯂꯩꯔꯤ ꯑꯉꯧꯕ ꯐꯤ ꯁꯦꯠꯂꯒ ꯂꯩꯕ ꯌꯥꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯂꯨꯈꯥꯕꯤꯅꯤ ꯈꯪꯗꯕ ꯃꯄꯨꯔꯣꯏꯅꯤ ꯈꯜꯂꯩꯅꯤ ꯈꯪꯗꯕ ꯏꯃꯥꯟꯅꯕꯤ ꯃꯁꯥ ꯃꯄꯣꯛꯇ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯃꯥꯡꯈꯤꯕꯗꯒꯤ ꯉꯁꯤꯐꯥꯎ ꯊꯤꯕ ꯈꯪꯗꯗꯅ ꯃꯥꯁꯤ ꯑꯩꯉꯣꯟꯗ ꯍꯪꯒꯅꯤ ꯁꯨꯖꯥꯇꯥ ꯑꯩꯁꯦ ꯂꯨꯈꯥꯕꯤꯅꯤ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯤꯐꯥꯎ ꯂꯩꯔꯤꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯔꯨꯕ ꯃꯌꯥꯝꯗꯨꯅ ꯄꯦꯟꯗꯕꯅꯦ ꯍꯥꯏꯔ ꯀꯃꯜ ꯕꯥꯕꯨ ꯉꯁꯤ ꯀꯩꯗꯧꯕ ꯉꯝꯃꯤ ꯀꯅꯥꯒꯨꯝꯕꯤ ꯑꯝꯇ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯣꯔꯠꯀꯤꯗ ꯑꯗꯨꯝ ꯆꯠꯅꯈ꯭ꯔꯦ ꯃꯤꯅꯦꯕ ꯃꯥꯡꯉꯤꯗꯣ ꯀꯦꯝ ꯃꯅꯨꯡꯗꯒꯤꯅꯦꯕ ꯁꯦꯟꯇꯔꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯄ꯭ꯔꯖꯥꯅ ꯈꯪꯉꯦ CSOꯅ ꯈꯪꯉꯦ ꯁꯦꯟꯇꯔ ꯁ꯭ꯇꯦꯠꯇ ꯍꯥꯏꯁꯦꯕ ꯁ꯭ꯇꯦꯠꯁꯦ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯍꯟꯁꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯗꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯏꯃꯥꯏꯒꯤ ꯃꯦꯔꯥꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯦ ꯇꯧꯖꯕꯅꯤ ꯃꯁꯤꯗ ꯁꯥꯎꯕꯤꯕ ꯇꯧꯕꯤꯗꯅ ꯙꯞ ꯙꯔꯥꯡꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯤ ꯙꯞ ꯙꯔꯥꯡꯗꯨꯗꯤꯀꯣ ꯃꯗꯨ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯤꯉꯣꯟꯗ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯟꯅꯦꯁꯦꯁꯔꯤꯗ ꯅꯣꯏꯅ ꯕ꯭ꯂꯦꯛꯃꯦꯟ ꯍꯔꯥꯁꯃꯦꯟ ꯄꯤꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯇꯧꯕꯤꯒꯅꯨ ꯉꯁꯤꯐꯥꯎꯗ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯑꯩꯈꯣꯏꯗ ꯃꯣꯞ ꯁꯥꯒꯠꯄ ꯏꯍꯧ ꯇꯧꯕ ꯑꯗꯨꯝꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯒ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯗꯅ ꯍꯣꯔꯦꯟ ꯀꯩꯗꯧꯔꯛꯀꯗꯕꯅꯣ ꯈꯪꯕ ꯉꯝꯗꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯇꯧꯕꯤꯒꯅꯨ ꯃꯗꯨ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ ꯃꯗꯨꯒꯨꯝꯕ ꯆꯪꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯂꯥꯜꯂꯒꯅ ꯂꯥꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯤꯌꯣꯕ ꯅꯠꯇꯗꯅ ꯙꯞ ꯙꯔꯥꯡꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯈꯔ ꯇꯣꯛꯃꯤꯟꯅꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯃꯥꯏꯀꯩ ꯃꯔꯤ ꯆꯠꯄ ꯌꯥꯗ꯭ꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯍꯥꯟꯃꯛꯇꯁꯨ ꯑꯍꯜ ꯑꯃ ꯁꯨꯁꯥꯏꯠ ꯇꯧꯒꯦ ꯇꯧꯔꯤꯗꯨꯅꯤ ꯃꯥꯒꯤ ꯃꯤꯌꯥꯝꯗꯨꯅ ꯀꯜꯍꯧꯕꯒꯤ ꯃꯥ ꯐꯕ ꯋꯥꯗꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯁ꯭ꯄꯤꯀꯔ ꯉꯁꯤꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤꯁꯤꯅꯤ ꯉꯁꯥꯏꯒꯤ ꯄꯋꯥꯔ ꯐꯨꯗꯣꯛꯄꯤꯔꯒ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯂꯦꯞꯄꯤꯌꯨ ꯍꯥꯏꯗꯅ ꯉꯁꯤꯁꯨ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯁꯤꯅꯤ